Litan da Kapnabada ngase upung tararom tarakpada ukrul district Litan PS na konba mongko chepu kuki khul amasung Sikibung Naga khulani gi marakta khulai paiba masal onse na duna nongmai Kapnabada pau chesina phangba report ki matung ina nakal ani na nongmai maru nifu rom Kapnabada haidi thaudo asida nakal ani gi marakta aso apan yaukhide dubu matik chaba security personnel sing deploy tawduna ngak selalakliba khul ani gi marakta khulai paiba masal onse na duna khuthongna halakliba karigino haiduna khul ani maki khunja sina pendaba phongdok narakli ngasi ki thaudo asina khunja singda mi paina hale haidi Manipur gi law and order ching the Kuki terrorist na fagiba khunja ama kaptuna halamne tampak tanupa macha ama nongmai maru ani na pale Manipur lenga khakta natara Union Home Ministry faubna state asida thorakliba law and order thugaiba nongmai amasung bomgi thodok sing thokhandanaba akanba section tharang lokhalakpagi manung chana CRPF ke khanaba Cobra battalion anigi personal sing fauba deploy tawba horaklabasu ching amasung tamani makta misi mina thokpagi thodok ti leptri ching yo oina ngasi ayu angan mapung 7:04 rom tarakpada Kangpokpi district ki New Kaithel Manbi police tagi khanong chupta kilometer 4 rom lapnana leiba tupul matha ki hana charoi pandong ba khul haina khangnaram-badagi hojikna Pongringlong part 1 haina khangnaraba Rongmai Naga khulgi khunja ama nongmai maru kuntra rom kapsen lami hathina halamle leikhidaba khunja sigi maming chungjanglung panmai 29 apokpa leikhidaba kamuga panmai kawi Pongringlong part 1 dagini leikhidaba miyoi asigi matangda tongan ba paugi Likhun singna haibadadi mahak khul asigi village guard ama oibani mahak na toba village guard aniga loinana chatminaringaida KNFP na chingnaba terrorist singna makhoi tamna nongmai kaplakhibani thaudo asidagi makhoi ahum chingi sarukta maikai salai khangna chenarakpada mahak po terrorist kutpo asigi cadre singna faraga mihathina hatkibani hairi atoba paugi likhul amana di leikhidaba panmaina atopa khunjani panga makhoi mapan singjan bachatlingaida hana lumdura leiramba KNFP gi cadre singna nongmai kapsilakpadagi Samji khaina duna chenarakpani adubu mahaki nongmai maruna panunu sokpadagi tuduna leiringaida terrorist sing aduna changsilalaga makhut pullaba matungda makuk yauna hakchangi atai mafam singda nongmai maru kuntra rom kapseduna hatkibani hairi khulasigi village authority ke secretary gi maikaidagi di mahak village guard ni hari basi yaningde adubu mahak Pongringlong village authority gi member amadi oi makhoina sing chanba khakta natana Khulasina sijinnaba ising taraktabadagi karigino haiduna yengsinba chatlubada thaudo asi mayok nakhibani atopa maga chaminaba khunjani pandi aso open yaudana nantu hokhi hairi ngasi numidang athengbada ma khakchang postmortem examination taunanaba rims ki miral sangda purakre thaudo sigi pau fangbadagi New Kaithel Manbi police na thaudok thokpham da changsilubada ma ki hakchang adu ngasi nungtil pung amaga makhairom tarakpada phangkhibani khulasi yumnak 13 rongi khunja humfu rom damak leiba apikpa rongmai gi khulni hairi Mahakbu hatkiba thaudo asi Pongringlong Youth Club ki maikaidagi yamna hakchina lawbaga loinana akanba mawongda yaningdaba phongdorakli leikhidrabagi imungi awabadasu saruk yarakli panba yabadi tha asigi mangagi ayu anganba pung 9:10 rom tarakpadasu kulasiga thangnariba loivol khulendasu Kuki terrorist masal khuthoknabada kulasigi chief mahaki loina biyauna khunja ahum leikhidabani aduga kulasigi yum taret amadi gari ani mai thadoklamkhibani amaramda ngasi ayuki chingi thaudok asi thoktringagi mangoina ngarang numidang pung 10:30 tarakpada Porongpat PS na konba khetri bengun mamang laikai da leiba yum amada miyoi kharana nongmai kapsilambadagi machagi chahi 13 rom surabi sahida elas athoi apokpa MD Imtiaz Kaubi nupi macha ama ningongda nongmai maru anina panduna soklei mahak sokpaga panthadana laikai asegi youth progressive organization gi thongmi singna Jenims ta pukhatuna laikanaki sakhangdaba singna adu gari achauba amada lakhibani thaudo asebu yaningdaba phongdoktuna khetri bengun awang laikai da miyamna wakat khongjang changsinkhre khongjangna saruk yakhiba singna nupi macha asegi imung asi suraga chajaba amasung chamna hingjaba miyoi singni kanama chaga yengthina basu laite maram asina nongmai kapsinuna nupi macha ama sowalamagi thaudo akanba mawongda yaningde hairaduna thaudo asida chenaba sing phaduna logi oiba chairak pigadabani haiki YPO gi advisor Said Fazlur Rahman gi maikaidagisu thaudo asebo akanba mamongda yaningdaba phongdurakpaga loinana Manipur Commission for Protection of Child Rights na miyeng changbiu haiki Mafam khangdriba naga micham taruk ki case NIA da khusinnaramle High Court na NIA da action taken report piraknaba khangankre mamang thagi 12 da lalun wifi khulgi nupi singna faraba matungda Kuki terrorist kutpu amada khusinnabadagi makhoina mamit amasung makhut pullaga pukhibadagi hojik fawda mafam khangdriba pastor ani yauna naga micham taruk putek ta kaidina thadokhanbiu haiduna High Court of Manipur da file tawrakiba PIL number 8 of 2026 ki anirak suba amasung makha taba while ngasi court asigi chief justice na luchingba bench na lawkhatkre court na matter asi lawkhalakpada petitioner gi maikaida counsel di Julius Riamai na leplaga Manipur lenga ke official respondent marigi maikaida additional advocate general S Chicharanjan na state council
A. Priyo Kumar Galoina Levki Home Ministry ki Secretary amasung NIA gi Maikaidana Deputy Solicitor of India Oriba Senior Counsel K. is Samarjit Levki Matter asi kona tha asigi marida ahanba lokhatuna khanabada pikiba direction gi matung ina additional AG gi Maikaidagi state respondent na tha asigi tarukta submit tawrakpa annexure sing yawba action taken report ATR ama court thamki ATR asigi matung ina thawdo asigi matangda gamnom saparmaina PS na case FIR number 235/2026 lokhalaba matungda lenga ki joint secretary home na Ministry of Home Affairs ki counter terrorism and counter radicalization CTCR gi joint secretary da mamang thagi mangada case asi NIA da Kusin Minaba Aiba Cherol Amapi Kilenga ki Maikaidagi Haizakiba Asigi Matungina Tha Asigi Mangada Ministry na order number 11011462026 NIA talk to na case asigi investigation NIA na chatha naba Kangankre Haidi additional AG na ATR asig court file tawrakpadagi DSG aina case asi investigation chatha nabagi damak NIA da sinari haiba wafam confirm tawki loyina police na su victim witness singi statement sing mangjong na recording tawkre aduga CDR ge analysis amasung CCTV footage singsu examine tawre haiki ATR se file tawrakpadagi Home Ministry ki Secretary amasung NIA gi Maikai da lepa Deputy Solicitor General of India na NIA gi Maikai dagi su action taken report amak kota file tawrakna bachaihol ani gi matam pibi na bahajaki prayer asi court na su ayaba piraduna tha asi kungani thoi da makha taba wal gi damak list tawbagal loina na mathangi numit asigi manungda NIA na makhoi gi Maikai dagi case asi ga mari laina action taken report pirakna ba direction piki Iran na Israel da landaba leplagani hana lauthokre Lebanon da makha tana landarabadi hena sathiba paukum pigani Iran na Israel gi mathakta khwaidagi nauna chatharakiba military operation leplagani haina ngasi lauthokre adumakpu karigumba Israel na Lebanon gi mathakta landaba leptrabadi hena tamthiba paukum pigani haina akanba wafam sing phongdokre chahi sigi April da US amasung Iran gi marakta ahanba oina ceasefire lauthokraba matungda Iran amasung Israel gi marakta khut thongnabagi chang wangkalakraba matungda Israel da landaba leplagani haina Iran na lauthokibani Iran gi top military commander Khatam al-Anbiya Central Headquarters na phongdokiba wafam amabu Iran gi state media na report tawraduna Iran na Israel da operation chathaba lepnabagi wafam phongdokibani adumakpu Iran state media gi cherol sina warning tawraduna hai Israel na Southern Lebanon yauna atopa mafam singda landabagi thabak sing makha tana chatharaklabadi madugi matik chaba paukhum Iran lanmina pigani haki Beirut ki khathang basaruk sing dangarang Israel na khwaidagi nauna nongthaktagi landa chathakraba matungda Iran amasung US ki marakta ceasefire thamnaba tarabadi Lebanon su manung chalhangadabani haina akanba wafam phongdokpaga loinana Lebanon da landa chathakiba adubu ceasefire thamnabagi khongthangbu khonggoinabani haina maral siki Israel na Lebanon gi mathakta landa chatharakliba gi tekchak US na pugadabani haina Iran gi foreign ministry gi wangang loi Ismail Bagaina phongdokhibaga loinana Israel na makhata na Lebanon da landaraklabadi madugi mai oina US ta achauba chaitheng phangani haiki US President Donald Trump na so Israel amasung Iran gi marakta khuthoknaba lepnaba akanba wafam phongdokhibadagi Iran na Israel da landa danabagi khongthang asi lokhalakibani Education Minister from Thadok Trabadi Laibak Sin Thuna Khongjang Changsilagani Maruiba exam kaya gi question paper leak wahanduna amasung exam gi evaluation da asoiba kaya lehanduna maheroi lakaya gi manglan aremba tahanbagi damak accountability lauduna from Thadu haina naha singda demand tawribasi nachungduna Union Education Minister Dharmendra Pradhan na tha sigi tara khumdoi fawgi manungda from Thadok ta batarabadi leiba sigi state amadi Union Territory kudingmakta Cockroach Janata Party CJP na chawba khongjang changsilakani haina political friend asigi luchingba Bijidif ke na phongdokre Mang hai CJP ki khongjang asi Education Minister from Thadokriba fawba halloi Chereksida CJP ki khongjang asibu Bangladesh amadi Nepal da nahasing na irang haukiba dugumna laiba asi kangkong chaihanaba honnabani haina sandoklibasi laibak thibani CJP ki ihauda balance yaude haiki Philippines da magnitude 7.8 yauna hakiba yuana miyoi kuntragani thoi hatkre South Asia pumba tsunami gi chaitheng nangkre Philippines ki Mindanao da magnitude 7.8 yauna hakiba akanba yuana miyoi kuntraga taret hatkre amasung chani hena soankre yuwa habadagi South Asia gi ayamba saruk sing tsunami gi chaitheng mai unakre hari South Asia gi samudra khongban gi province sing da tsunami gi ithat meter ama mukwangna kaduna akiba faungnahanki hari yuwa adu laiba adu da chahi asida thokiba khwaidagi kidingai oireba thawdok ama oikibaga loinana ayuki pung 3:9 chatpa matamda hakiba yuwa adu kilometer 13 luthana lainungdagi niglaki Philippines Institute of Volcanology amasung Seismology ki director Teresito
ꯕꯥꯀꯨꯜꯀꯣꯜꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯂꯩꯕ ꯑꯗꯨꯒꯤ ꯁꯔꯟꯒꯥꯅꯤ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯥꯁꯤꯝ ꯇꯥꯎꯟꯒꯤ ꯈꯥ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯀꯤꯂꯣꯃꯤꯇꯔ 32 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯌꯨꯋꯥ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ 33 ꯔꯣꯝ ꯂꯨꯊꯅ ꯂꯩꯅꯨꯡꯗꯒꯤ ꯅꯤꯡꯂꯛꯈꯤꯕꯅꯤ꯫ ꯗꯤꯖꯥꯁꯇꯔ ꯃꯤꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯅꯤ ꯄꯨꯟꯖꯥꯜꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯦꯗꯤꯑꯣ ꯅꯦꯠꯋꯥꯔꯛ DZB-ꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯁꯔꯟꯒꯥꯅꯤ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯆꯤꯡꯗ ꯂꯩꯕ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯒ꯭ꯂꯥꯟꯗ ꯌꯨꯋꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯌꯨꯝ ꯀꯌꯥ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 18 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯔꯤꯖꯟ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯊꯥꯡꯐꯝ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁꯟꯇꯣꯁꯇ ꯃꯤꯑꯣꯏ 30 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯕꯤꯜꯗꯤꯡ ꯀꯌꯥ ꯃꯔꯨꯝꯁꯨ ꯅꯤꯡꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯥꯎꯊ ꯀꯣꯇꯣꯕꯥꯇꯣ, ꯗꯦꯕꯥꯎ, ꯑꯣꯛꯁꯤꯗꯦꯟꯇꯦꯜ ꯑꯃꯁꯨꯡ ꯕꯦꯂꯨꯠ ꯑꯥꯏꯂꯦꯟꯗ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯔꯛꯄ ꯑꯃꯁꯨꯡ ꯃꯣꯛꯁ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯃꯆꯦꯠ ꯃꯀꯥꯏꯁꯤꯡꯅ ꯇꯥꯔꯛꯄꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯤꯁꯛ ꯔꯤꯗꯛꯁꯟ ꯑꯦꯟꯗ ꯃꯦꯅꯦꯖꯃꯦꯟꯠ ꯀꯥꯎꯟꯁꯤꯜꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯌꯨꯋꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯁꯔꯖꯦꯟ ꯔꯤꯖꯟꯗ ꯃꯤꯑꯣꯏ 153 ꯁꯣꯛꯍꯟꯈꯤ ꯑꯃꯁꯨꯡ 12ꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯌꯨꯋꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯀꯨꯜ ꯀꯌꯥ ꯃꯔꯨꯝꯁꯨ ꯅꯤꯡꯈꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯦꯌꯔꯄꯣꯔꯠꯁꯨ ꯃꯊꯧ ꯂꯦꯞꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯔꯗꯤꯅꯥꯟꯗ ꯃꯥꯔꯀꯣꯁ ꯖꯨꯅꯤꯌꯔꯅ ꯌꯨꯋꯥ ꯍꯥꯕꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯕ ꯌꯥꯊꯪꯁꯨ ꯄꯤꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯉꯥꯛꯄ ꯀꯥꯁꯃꯤꯔꯗ ꯃꯤꯑꯣꯏ 18 ꯁꯤꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯉꯥꯛꯄ ꯀꯥꯁꯃꯤꯔꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯒ꯭ꯔꯨꯞ ꯑꯃꯒ ꯃꯨꯛꯅꯈꯤꯕꯗ ꯃꯤꯑꯣꯏ 18 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯂꯦꯖꯤꯁꯂꯦꯇꯤꯚꯀꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯐꯪꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯉꯥꯛꯂꯤꯕ ꯀꯥꯁꯃꯤꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯨꯛꯅꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯉꯥꯛꯂꯤꯕ ꯀꯥꯁꯃꯤꯔꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯉꯔꯥꯡ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯀꯥꯁꯃꯤꯔꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤꯗꯃꯛ ꯂꯦꯖꯤꯁꯂꯦꯇꯤꯚ ꯁꯤꯠ 12 ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯔꯨꯂꯤꯡ ꯄꯤꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯏꯍꯧ ꯆꯪꯁꯤꯟꯗꯨꯅ ꯄꯨꯂꯤꯁꯀ ꯃꯨꯛꯅꯔꯛꯈꯤꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈꯤꯕꯇ ꯅꯠꯇꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯃꯤꯆꯝ ꯀꯌꯥꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫